welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV test of cartoon ki mahaming tabi rusta ham tara mosari maru na koi kudong chada bakara maru na koi newspaper phone da number maru kan da koi test of cartoon si patam khra miyam na changna ning bi budu ko jingan jaw phang jagitre masai da muta changna ning bi viewers sing na waru bi da number ELITETV ki maikhe gi nolung hangachari maru na ham da lokhat chage koi maru na Sanga Express ki ontok pani da hariba cartoon si yeng biu yam phazaba koi wan tok leba cartoon ni maitai nung sa si tu raga leire langja kwak na mayam sina jomsil laga leire aduga langja khangsina wari sana bani kai wari sana da brahmana khara takshilak Nagaland khara takshilak sana leba phazare tanjasi europho mokoi masen haiba sadana wazaw ngana dana leire na yam phazaba artha leba mayam wahai ni dialogue se do amasina kume maitai nung sa loire Dragadron kape train su yorolani mapani kwak mayam na set na sakrani na yam phazaba koi gi BBS ki si tamo BBS sarma ki siamna yam na phazaba ko cartoon ne haiba tai the piriba art jo thong na phazagra boni brahmana kharak taskilak haji brahmaram dagi mayam a koi kamjong da mi lising gi maya changjel hen lei duni hana lising ani rom lei bu thi khang da leiri Nagaland khara taskilak Nagaland ki border suna Juko Valley ki kari gi suna kanda koi chain abadum leiri Adu setanjaj da sana ibak je fajre tanjaj da koi gi ohoi masel haiba sana dana wajaw ngang lei na political party sing launa ba amara man ahi sana ba maduni madu pamdre yiningdre na praja sing lawpa kholaw duni adeda amasna khure langja amasna maitai nung sa loire de gadron kape train julani mapani kwak mayam na set na charani hedana aduna train la kan dadi kamai tawduna moi changai bising do ko yengsin gidagi si achuba wahang ama oibani ona sigumba issue makak Manipur da leire na leire ba cartoon sti yeng view turaga koi hidaka bagi benet na pag leiba se dum u phanga bani aduna baitai nung sa su ture de gadron ka pag hinge aduna train zu laani section na ba achuba section 1 ma pi ba aduma cartoon ne thamjage mathang da leisina koi sana leiba ki loire dana haibani loire dana haiba cartoon sti yeng view sana leiba kisna Sana leba ki piriba cartoon sida ulibsi tongan don ba koi sectum se koi samugi karigi masak sarga tangak pani se thar se koi MOR tharaga koi more kaino oigibsu oidoni ohen ba yarse da moi haire Manipur da di karam na lot kani hena mangsak pani Myanmar changi me da haire lot ka da banate ne noi manga tara pulaga bheng ama semaga loire da na koi gi Sedida koi bheng sembagi isusiam lei horak pada kamaina tobgudage kamaina khundagade da pangya yaba lamjemaman pong thonba khongsai bheng hauki bheng adu gadagi atai colony pongmai colony adu na myam ama thongi ba myam je du khangna poni lamse leiba matamda yamna paisa si yamaba se lupa lak nifu bhairo lak yankhai boiro moi tara punsalani adu dari lak yankhai do moi tara punsalani lak manga lak yankhai bi ba chuba potu leirani adu de machet mo yen thoknani tara thongna amai tawduna yamna phajana plot toraga semba mayam ama leigiba aduni ona kem khalunu manga tara pujalo sarkar chalo aduga bheng am olona aduna toan madam dugi leiriba revenue officer SDC leiriba SDO mayam singduna kari kamai tawge yengde buda khara phangora loire na matamda sikja pasyam wa ba lalobugi su leiba pharaga dagi matamda officer mayam ji sijik tamakda pharaga koi phummaga leibak tamang chong phummaga wahang bang tawba mayam leigre aduna sugumba mayam se leibsina koi pangtawga tokselama mayam duna hawjiti cheda tagra madung dadi ain gi meng dadi madung lokthokpa yadabagi achoba issue ma lera kanda do awa duni aduna saisida kai mar nu changa ga nu manga tara punjalo aduga bhengam sem wai si aksam leba cartoon haidana aigi maidagi thamjage athang leisina khoi bongna phamgi balo he habduni
baloi haiba khoi gi cartoon si yang view ada khoi gi tribal ching gi sadu ne gitar ma paire ada tam gi wari sanabani oza nakhoi na ST oining basi mayam na amata yadabani ne an haiba masai gi ching gi sinau singna da gi tam gi sinau hai tare sinare kari gi no yaning dridi ST oi basi yam nungai bra an hang ne dun hazuk si ST gi issue matam amada khoi India government na recommendation tharo na tharam daba badugi tuan ba khoi gi tangkul gi luching ba chief minister ba oiram mi oine noi si ST ni ne ST olu ne haiba matam da khoi akhoi adum ba jati na te ka na matam da hu hai gi hu mayama phongdona ba mayama lei khoi na wari ne taza bada ana suma pot mayama lei aduna matam du dagi leminarak pa khoi maroi ne ST gi status ta lei ya ba pot ni haiba tuan ma mai criteria du ne yaragadi why not kadi gi yaro do no haimna singba mayam su lei baduni ana sigi film se lei ana yam phajaba cartoon ni sisu wan to leiba aduga mathangda leisina khoi hoilan pau gi as loire haibaduni as loire sida matei muna wari sanabani hajuki film sida pencil gi sel pangna phangdo mandebu moi babu ona haibani pencil phangdebagi ada man anjinaire hayang wai aina sirega nangna phangdori sidi hedana aduna ajik pension gi jefam bitok taba mayama salary phangdaba mayama leiri adugi awawa mayam do urakanda kasagi cartoon soilam babu cartoon sna tharakpa yamna phajaba cartoon ne thamjage aduga mathangda leisina khoi Steel Express kini Steel Express ki naire haibduni naire is office sa senja thumda tawbagi mongda phammaga MLA ni wari sanabuduni amanare sel thumda yama ngobirunu tawbirunu duda gabar ki film tazani haidana aduna ma gabardi sel na yade makhoi sel na yabani gabardi sel na yade makhoi di sel na yabani haiba wafam ni aduna swai sidi kari phongdu khongning no aduma ai su khangdre kari haning no sima aduma ana koi kem ganda khoi gi confusion chat pasu yawe aduga mathang da leisina khoi naro thodang gi hawa do leirang do haiduni hawa do leirang du sida khoi mate manau si wari sanabani mamong pina sak thongbagi adda mai khoi gi mapur website haibani simong na yam heli sareng adudi nei re he haibani adida mai ni pisna o online dagi ne online dagi hojik se online da loina phangnaba yum delivery toba chicken thongba sareng thongba raw ataw thongba dagi atoiba thongba mayam loina phangnare akogi vegetable harasu mena niramesh ta harasu maroi thongba kari kras loina phangnarak baduna deida mai ni pidu da haibaduni simong ni pina thongba hawre da na ada mai ni pina online dagi chen bane namong ni pina thongba na tiena yam phajaba mayam lebni isa gi sidi nimong na thongba sareng akhoi nga sidi maru yaudine haraga o ke sam thongde lorubune haba yam phajaba capsule ngakte pijabagi wari phajaba su leibani su mayam ma khoi ji tholakpa adugi film du utpa yam phajaba cartoon ne thamjage patang leisina khoi People's Chronicle gini Witty Wednesday na seda khoi mate mana wari sare khabar pa abne ada it was all a fallacy yam na aran ma paw ngaktani that I can understand allegation on corruption and violence that people put off the government until I realized it when I retired. On a chummi lali haibdudi kamai to wadu de hay khuna retired to rakana khangani haiba adugi phajaba sisu cartoon amne thamjage on ngasi gi adu ELITETV gi test of cartoon gi mahau matang solution jare meng tabire sim amukana khuram jabulena kane de bethani jari pinebirisi. Welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.